ngase yuk phong ki tongan tongan se phong singdigi maroi ba pausing khonggachraga mayam da share tawjage ahanbada Tripura dagi angang puthokpada sienaba ama jail da thajinkhre thasigi marida agartala dagi sahi nauriba angang mari puthorakpadagi Imphal airport da fagatkhibagi thawdo aduda sienaba ama ngasi chief judicial magistrate Imphal West na thasigi kunganithoi fawba numit taraga mangani judicial custody remand pikre loinana miyoi ahumna bail pikre ngasi court asina thasigi kunganithoi fawba numit taraga mangani judicial custody remand pikraba accused adudi West Tripura gi Mauja Gram Panchayat Gaurangar haiba mafam adudagi Joy Lakshmi data sei kuntraga marini loinana bail da thadokraba miyoi sing adudi Nagamapal Kangjabi lairaktagi laikhidraba aribam Dayamogi loinabi aribam ongbi Sunita se yankaiga manga Sagolban Tera yengkhom lairakta leiba Akoizam Lokeshwar gi masanupi Akoizam Kalpana Sanu sei kuntraga nithoi amadi Nagamapal Phagoi Sangwam Laikai digi laikhidraba Haismudu Sharma gi masanupa Hazari Mayum Sanjip Sharma se yankaiga mathoine Makoi mari mangasi video conferencing ki kutang chief judicial magistrate Imphal West ki kona numit taraga mangani gi judicial custody remand prayer ga loinana puthokibane defense council gi maike digi su joint application tharakpaga loinana bail pibinaba prayer tawki court asina case report amadi defense council amasum additional public prosecutor gi submission sing kupna yenglaba matungda accused aribam Sunita Akoizam Kalpana Sanu amadi Hazari Mayum Sanjip Sharma bu security amamanga loinana PR bond lupa lakh amamam thianduna bail pikibane adumainamak thasigi kunga mapanna sathagadaba hearing aduda court karaknaba pautak pikhi hain su phongdorakli atopa pawamana Bosiem gi office salaiba ngamdana leire haukiba kumja English nganiga kungi December kunga tareta Board of Secondary Education Manipur Bosiem gi hana leiramba secretary mari Thomas Singthu amadi controller capital Anigi deputation gi matam loi khrabasu anauba miwe amata lainga na secretary amadi controller gi pham haptabana maram oiraga Bosiem gi office mapung phana salaiba ngamdana leiri Bosiem gi oiriba phibam masigi matangna babu parada leiba office ta hakti engna chalubada office asibu salaiba mathau tariba secretary amadi controller gi officing mathau tawnaba leitabana solo laga leiramki Masigi mathakta Bosiem gi chairman education AS ki director in charge pubana maram oiraga marks department gi oiba thabak tawkibana maram oiraga office ta matam sana leiba ngamdabagi fibam da leiri han office asida tuan visitor kyana numit khuding gi laktuna mina signa sainaba ngamdana tilambadu hojik ki oina mi lakpagi sang yamna hantaram ki athubagi oina lakpa miyoi kya su controller amadi secretary leitabana maram oiraga mathau taba se sang tanthokpa yadabagi awaba kya mayoknaram ki Banba yabadi COVID-19 na maram oiraga lairik ningthina tamkidrabasu lakadariba class 10 amadi 12 examination gi dama CBSE yauna North East atai state singda state ki board ki examination sing asi pangthokna sem saba honarabane Manipur gi oina asiguma examination asi sillangbada asoba thodang logudriba controller amadi secretary gi post hangbana examination gi process pangthoktana leptuna laidibani han su phongdorakli makha chatharak poina atopa paw manamo MSRC na aphaspa extend to bi report ko khre Manipur gi disturb area status lairiba mafam singna thamlamba aphaspa satliba sachet asigi December 13 ga mathai fawba sangdokhibagi maram piraknaba Manipur Human Rights Commission na Manipur lenga ki mathakta tha asigi 13 ga mathai fawbagi manungda pakhum piraknaba khan khre hairi Pawsina makhata na hai Manipur Armed Forces Special Power Act na dun lairiba asigi matang Center Fire Forest Studies and Pressman gi Dr. Suresh na Manipur lenga ki Chief Secretary Special Secretary Home amasu Director General of Police ki mathakta commission asida wakat khibane hairiba wakat aduga mari lenana mamang saigi June 9 hearing satharaba matungna July 9 phawgi manungda respondent singi maikei digi report kokhi makhata na mamang saigi November 13 da amuk hana respondent singna December 15 phawgi manungda report pirakna bakhan khi adumaina ma haujuk phawbo report piraktana leiba amadi kumja English ngani ga kungi December 13 thokibo order amana Manipur gi disturb area states leiba mafam singda aphaspa satliba sai English ngani ga kunga mathogi December 13 ga mathoi phawba sangdokhibane maramasina Manipur da
Armed Forces Special Power Act sangdohankhibagi maram Janawari 30 fawbagi manungda respondent singna pakhom pirakadabani haina commission asida yathang pikibane loinana makha tana hearing tha sigi 30 da pangthoknaba matam lepkhibani haina su phungdorakli atopa paw amana Jenims doctor singi khongjang handokre Jawahar Nehru Institute of Medical Science Jenims ki director pro TS Bimogi Thabaktigi pothabagi matam tha taruk sangdokhibagi mayokta Dr. Coordinating Committee Jenims Lamjing Makhada sangshilamba khongjang sing handoknaba ngasi pangthokiba committee asigi athuba general body gi mifamna warep lawkre Coordinating Committee Jenims ki convener Dr. Hais Kulabidu Singhana siya lawduna pangthokiba general body mifam aduda lawkiba warep sing adudi Jenims Society gi executive committee gi chairman su oiriba additional chief secretary Works, Transport, Horticulture and Soil Conservation amadi Link Secretary Health and Family Welfare na Director Anoba ama lawnaba advertisement thokiba laikre Director Jenims Masam National Medical Council gi inspection hek lakpaga mahak mafam thadokseragi haina thajaba pirakpa mahairoi singi academic career mahandanabagi damak loinana miyamgi interest hauzik sangshiliba khongjang asi handokpani hairi khongjang handokliba asi coordinating committee gi miyoi singi mathakta disciplinary action lakwaloi haibagi thajabaga loinana firep asi lawbani haikien su phungdorakli hu sienba yu thaklubada miyoi manga sikre Uttar Pradesh ki Bulandshagar da Jidghari khunda Husian yu thaklubadagi miyoi manga sikre miyoi teret hospital laikanakre police ki matung ina sagol sen gi numita miyoi taragani thoiromna miyoi amana mapanagi purakpa yu thaki madugi matung miyoi mari numidang adumakta da sikhi miyoi teret Noida amasum Delhi da tuan hospital singda pukhatkre haiki Chief Minister Yogi Adityanath na maraliba sing amasum distillery gi mathakta akan mathabak lakhwatnaba order tawkre Station in charge yauna police personnel ahum suspend tawkre yuodu Prince India haib maming de yole amasum Kuldip kawa mapu adu thaudu odugi matungda mangkre haidin spouse na makatari atopa paw mana mo khongjang changsin bada saruk yakhibi mirolabi nupi ama sikre Assam gi laika amasum Dodiyagi umang singda hana khunda aduna leramba imung lising muga samri ga mar furom gi lefam pinaba demand tawraduna changsilaki ba khongjang na saruk yakibi mirolabi nupi amanga si sikre hadi laikhidrabi nupi adu Daudiya Kuligaon digi Vishnu Maurang koba nupa amagi loina bini haina confirm tawkre mahaki maming Kusmita Maurang saikun ga mari kawi hari Tinsukia gi Deputy Commissioner gi office manakta khongjang loising aduna kem ama sarga khongjang changsin ba horakhibane khongjang adura saruk yakhibi Radhika Chungrang kawi nupi amana phongdorakhibada haukiba numit kharani gi mamangdagi Kusmita kem aduda leiduna miyam gi khongjang saruk yarakhibane mak masami rola basu khongjang na saruk yagani haina thauna phona tholakhibane miyam na aduda leiriba kem aduda Kusmita gi haksangi phibam khanghauduna sokchilakpadagi Tinsukia Civil Hospital kudakta pukatki madugi matung hospital adugi doctor singna Dirigugarda leiba AMCH Hospital refer tawki AMCH te admit taw matamda Kusmita gi manatundagi I tarakpa miyamna unakhi madugi matung mak lekatnaba ngamdana sikibane Silakpoina pawng tanga miyamda share tawjaramge Orissa gi CM hat kani ki halakle sakhangdaba anti national gang ni haina thajaba khulai paiba miyoi kharana Orissa gi Chief Minister Navin Patnaik nongmaina kaptuna hatlagani haina kihalakle haina agency gi pawna phongdoragli state ki awang wathaki dignitary asi sakhangdaba khwaidigi hena nauba design gi AK47 assault rifle amadi semi automatic pistol paiba contract killer ni haina thajaba personal criminal kharana masamakta sithi oina thajinduna hatkin haina kihalakhibani hairi agency ki paw aduna palli handakta sophisticated oiba firearms paiba criminal kharana Chief Minister Patnaik pu kaptuna hatlagani haina Chief Minister masamakta English loan na iba sithi thajilakle haibigi source phangbaga Chief Minister gi advice makhara thawong asigi matang inquiry tawnaba state government na ngarang order tawkhre haina ngasi phangba agency gi pawna haidi contact killer oigani haibigi singnaba leiba sakhangdaba miyoi kharana matam ama natraga amada tanja yenglaga hatlagani haibigi masak mamingsu takthok taba sahi tawdaba sithi aduda palli haina spausin makhatana phongdoraglen thank you